ꯍꯉꯣꯏ ꯈꯣꯡꯉꯤ ꯅꯣꯡꯁꯤ ꯆꯨꯈꯤꯗꯧꯔꯤ ꯃꯥꯜꯂꯦꯅꯦ. ꯃꯤꯁꯅ ꯋꯥꯟ ꯂꯥꯏꯛ ꯗꯟ. ꯊꯥꯒꯠꯆꯔꯤ ꯄ꯭ꯔꯦꯃꯤꯅ ꯍꯥꯟꯅꯕꯨ ꯆꯪꯕꯤꯔꯛꯑꯦ. ꯅꯪ ꯃꯤ ꯈꯔ ꯁꯤꯌꯥꯔ ꯇꯧꯕꯤꯌꯣꯅꯦ ꯂꯥꯏꯚ ꯆꯪꯉꯛꯅꯕ. ꯆꯥꯛ ꯆꯥ ꯆꯥꯅꯒ ꯆꯪꯕꯤꯔꯛꯏꯅꯦ ꯃꯣꯅꯨꯡꯁꯤ ꯄ꯭ꯔꯦꯃꯤ. ꯀꯩ ꯏꯟꯖꯥꯡ ꯆꯥꯏꯅꯣ? Lee Young Players. Hello Lee Young Players. Thank you for coming in my live stream. Thank you so much. Premisna may lay. Premi layubo na. Nang changadi mi miyam changbirakani. Nung nusi na thamnas thambaga takbiraido. Lee Young please like Picardo. Premi na mi khoma porao Jaipur Bazaar dai. मैं तौखरे गाजाए ओ हाउनी अखोई सिगदिने मईगा लेते में ट्रांसफॉर्मर पोखाइदना लहान वाई नोंग खापदुदोय मई लाक्तबदो ngasi bak laktri ngasi di phone battery yawoje ngak live thangai tharaibaduna nga mukok chupa hawani premi mamai ga chaba hawani natra साथी अनुसी प्रेमी ना चक्चा जाना का बिजी होइना एगी लाइव को जॉइन तौबिरकपसे थंबनेल्स का हमरा सलाना का तापिरे याम नुसीबानी नang ngasi na ahanba elbise ngasi ahanbadi natteba mamangda yam kuina tharame ado marakta mu lepureba but adu noigi thumbnail sambaside ai khangdebako lahangai dum photo nama thameba adunani dai nangona hangaido haidi together ga thabadubudi khangyabako thumbnails thambaido khangdribane edit tawraga thambado aduginida haido Perminang sangba matanda khobani mu join tawra thasiko Miss now hi kanano hi tawise hello Miss now Lee Young's place oi who are you I don't know please tell me yours by data Miss now update thasi Baby nang chak charo chamro na chango aina mu na jele Please talk in English. Yeah, I'm talking in English now. I'm speaking in English. I mean, where are you from? Thank you so much for joining in my live stream. Lee Young's play. You please bring some member for joining in my live stream.
ꯊꯣꯏꯕ ꯅꯆꯦ ꯃꯃꯤ ꯑꯣꯏꯃꯥ ꯀꯨꯏꯔꯦ ꯀꯩꯅꯣꯅꯦ ꯅꯨꯡꯁꯤꯕꯅ ꯅꯤꯂꯤꯃꯥ ꯑꯣꯏꯃꯥ ꯏꯁ ꯑꯩ ꯅꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯀꯦ ꯇꯧꯕ ꯅꯪꯁꯨ ꯇꯧꯕꯤꯔꯛꯇꯦ ꯑꯩꯅꯁꯨ ꯁꯪꯗ꯭ꯔꯦ ꯑꯩ ꯕꯦꯡꯒꯤ ꯀꯣꯏꯆꯦꯟ ꯆꯦꯟꯅ ꯗꯦꯜꯂꯤ ꯅꯤꯅꯥꯇꯣꯟ ꯕꯖꯥꯔꯗ ꯂꯥꯛꯏꯕ ꯈꯪꯕ꯭ꯔ ꯅꯤꯂꯤꯃꯥ ꯑꯣꯃꯥ ꯏꯁ ꯀꯌꯥꯝ ꯀꯨꯏꯔꯦ ꯅꯨꯡꯉꯥꯏꯔꯤꯕ ꯅꯤꯂꯤꯃꯥ ꯅꯪꯕꯨ ꯀꯥꯏ ꯃꯥꯡꯉꯨꯔꯦ ꯅꯪ ꯅꯍꯥꯟꯈꯩ ꯄ꯭ꯔꯦꯃꯦꯁꯅ ꯍꯥꯏ ꯇꯧꯈ꯭ꯔꯦ ꯃꯌꯥꯝꯗ ꯄ꯭ꯔꯦꯃꯦꯁꯅ ꯅꯤꯂꯤꯃꯥꯁꯦ ꯌꯥꯝ ꯅꯨꯡꯁꯤꯕ ꯏꯅꯥꯎꯅꯨꯄꯤꯅꯤꯁꯦ ꯅꯨꯡꯉꯥꯏꯔꯤ ꯑꯣ ꯆꯥꯛ ꯆꯥꯔꯕ ꯅꯤꯂꯤꯃꯥ ꯅꯣꯏ ꯅꯨꯄꯥ ꯂꯩꯕ꯭ꯔꯣ ꯌꯨꯝꯗ I think that Lee Young place was a fake account. Lee Young's place a fake account ꯃꯥꯟꯕꯩ ꯋꯥꯅꯤꯗ ꯃꯩꯇꯩꯒꯤ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯦ ꯏꯪꯂꯤꯁꯇ ꯉꯥꯡꯉꯧ ꯀꯥꯏꯖꯜꯂꯛꯑꯦ ꯄ꯭ꯔꯦꯃꯤꯅ ꯒꯦꯝ ꯑꯣꯚꯔ ꯀꯩꯅꯣ ꯒꯦꯝ ꯑꯣꯚꯔ ꯀꯥꯏꯅ ꯇꯧꯔꯤꯁꯤꯅ ꯄ꯭ꯔꯦꯃꯤꯅ ꯒꯦꯝ ꯑꯣꯚꯔ ꯑꯣꯏꯕ ꯌꯥꯈꯤꯔꯣꯏꯀꯣ ꯅꯤꯂꯤꯃꯥ ꯀꯥꯏ ꯃꯥꯡꯈ꯭ꯔꯦ ꯄ꯭ꯔꯦꯃꯤꯅ ꯃꯤ ꯈꯣꯝꯃꯣ ꯍꯥꯏꯔꯒ ꯊꯣꯝꯖꯤꯟꯗꯣꯔꯦꯅ ꯃꯤ ꯈꯣꯝꯃꯛꯄ ꯉꯝꯗꯕꯒꯤꯅ ꯉꯥ ꯃꯇꯨꯝ ꯃꯌꯥꯝ ꯆꯥꯅ ꯍꯧꯒꯠ ꯉꯝꯗ꯭ꯔꯕ ꯄ꯭ꯔꯦꯃꯤꯁꯅ ꯕꯥꯏ ꯕꯥꯏ ꯆꯠꯈꯤꯅꯨ ꯄ꯭ꯔꯦꯃꯤ ꯅꯪ ꯀꯣꯟ ꯐꯦꯡꯉꯨꯒꯦ ꯍꯥꯏꯔꯣ ꯑꯗꯩꯗꯤ ꯂꯥꯛꯑꯒ ꯑꯃꯨꯛ ꯆꯪꯉꯣ Vidya Umang like that. Wow. Leg piece pray. Thank you so much, Vidya. Vidya ꯆꯥꯛ ꯆꯥꯔꯕꯣ ꯊꯥꯒꯠꯆꯔꯤ ꯑꯩꯒꯤ ꯂꯥꯏꯐꯇ ꯖꯣꯏꯟ ꯇꯧꯕꯤꯔꯛꯄꯩꯗꯃꯛ ꯄ꯭ꯔꯦꯃꯤ ꯍꯦꯁꯅ ꯅꯥꯏꯁ ꯊꯝꯅꯦꯁ ꯑꯣꯏꯃꯥ ꯊꯦꯡk you ꯄ꯭ꯔꯦꯃꯤ
ꯉꯁꯤꯗꯤ ꯕꯤꯗ꯭ꯌꯥ ꯌꯥꯝ ꯅꯨꯡꯁꯤꯕ ꯏꯅꯥꯎ ꯅꯨꯄꯥ ꯑꯃꯁꯨ ꯆꯪꯕꯤꯔꯛꯑꯦ ꯑꯩꯒꯤ ꯂꯥꯏꯐꯇ, ꯌꯥꯝ ꯍꯔꯥꯎꯏ꯫ ꯄ꯭ꯔꯦꯃꯤ ꯕꯤꯗ꯭ꯌꯥ ꯄ꯭ꯔꯤꯌꯣꯔꯖꯤꯠ ꯂꯐꯩꯗ ꯆꯤꯛꯎꯅꯦ꯫ ꯉꯁꯥꯏ ꯍꯥꯏꯗ꯭ꯔꯗ ꯕꯤꯗ꯭ꯌꯥ ꯑꯩꯅ ꯍꯥꯏꯈ꯭ꯔꯦ ꯕꯤꯗ꯭ꯌꯥꯗ꯫ ꯄ꯭ꯔꯦꯃꯤꯒꯤ ꯖꯦꯟ ꯃꯐꯩ ꯆꯥꯗꯦꯕꯀꯣ, ꯑꯗꯨꯗ ꯑꯩꯒꯤ ꯃꯣꯠꯇ ꯅꯪ ꯑꯣꯏꯅ ꯆꯥꯔꯣ ꯖꯦꯟ ꯃꯐꯩꯁꯦ꯫ ꯕꯤꯗ꯭ꯌꯥꯅꯁꯨ ꯄꯤꯔꯛꯀꯅꯤ ꯍꯥꯏꯗꯤ ꯉꯥ ꯑꯣꯏꯅ ꯄꯤꯔꯛꯎꯗꯅ, ꯑꯩꯒꯤ ꯉꯥ ꯃꯀꯣꯛ ꯆꯨꯞꯅꯤꯡꯉꯤꯅꯦ꯫ ꯀꯅꯥꯝ ꯂꯥꯛꯇꯦ ꯇꯜꯂꯦ, ꯑꯗꯨꯅꯤꯅꯦ ꯀꯅꯥꯝ ꯂꯥꯛꯇꯦꯅꯦ ꯂꯥꯏꯐꯁꯦ꯫ ꯗꯦꯂꯤ ꯊꯥꯗꯕꯅ ꯄꯨꯡꯁꯤꯡ ꯅꯥꯏꯅ ꯗꯦꯂꯤ ꯊꯥꯗꯕ ꯇꯧꯔꯤ ꯑꯣꯏꯔꯝꯒꯗ꯭ꯔꯥ ꯄ꯭ꯔꯦꯃꯤ? ꯃꯣꯏ ꯊꯥꯃꯜꯂꯕꯅꯤꯅ ꯈꯪꯉꯦ ꯈꯔ ꯍꯥꯏꯔꯧꯅꯦ꯫ ꯄ꯭ꯔꯦꯃꯤ ꯆꯥꯃꯤ ꯂꯥꯛꯇꯗꯤ ꯔꯤꯜꯃꯤ ꯑꯣꯟ ꯇꯧꯕꯩ ꯀꯥꯟꯅꯗꯦꯀꯣ꯫ ꯆꯨꯝꯃꯤꯅꯦ ꯑꯗꯨꯕꯨꯗꯤ꯫ ꯍꯥꯟꯅ ꯑꯩ ꯅꯧꯔꯤꯉꯩꯗ ꯌꯥꯝ ꯂꯥꯛꯑꯝꯃꯦꯕ, ꯊꯥ 4-5 ꯑꯃ ꯚꯤꯗꯤꯑꯣ ꯍꯥꯞꯄꯨꯗ꯭ꯔꯦꯕ꯫ ꯑꯗꯨꯒ ꯃꯤꯁꯤꯡꯁꯦ ꯌꯥꯝ ꯂꯣꯏ ꯋꯥꯊꯔꯦ, ꯀꯩꯒꯤꯅꯣ ꯈꯪꯗꯦꯕꯣ꯫ ꯑꯗꯨꯅꯅꯤ ꯅꯪꯉꯣꯟꯗ ꯑꯩꯅ ꯃꯤ ꯈꯔ ꯄꯨꯔꯛꯑꯣ ꯍꯥꯏꯔꯒ ꯅꯪ ꯄꯨꯔꯛꯇ꯭ꯔꯦ ꯀꯩꯒꯤꯅꯣ? ꯃꯤ 3 ꯂꯩ, ꯃꯦꯁꯦꯁ ꯇꯧꯕꯤꯔꯛꯑꯣꯅꯦ, ꯀꯃꯦꯟ ꯇꯧꯕꯤꯔꯛꯑꯣ꯫ ꯊꯥꯔꯕꯅꯤꯅꯅꯦ, ꯃꯤ ꯂꯥꯛꯑꯁꯨ ꯂꯥꯛꯇ꯭ꯔꯁꯨ ꯄꯨꯡ ꯑꯃꯃꯨꯛꯇꯤ ꯊꯥꯔꯅꯦꯕꯀꯣ꯫ Liam, please tell me. Yeah, I'm speaking English now. If you send me in English, then I'll give you an answer in English. So whatever you wanna ask me question, then you can ask me. I'll reply in English. There is my Manipuri friend is there now, so that I'm speaking in Manipuri. They are sending in Manipuri now. So that. Like namꯖꯟꯕꯤꯔꯝꯃꯣ, comment ꯇꯧꯕꯤꯔꯝꯃꯣ꯫ ꯑꯩꯒꯤꯁꯨ ꯃꯤ ꯂꯥꯛꯇꯦ꯫ ꯅꯪꯅꯤꯅꯦ ꯃꯤ ꯏꯟꯊꯣꯛꯅ ꯉꯝꯗꯦ ꯏꯕꯦꯝꯃ, ꯇꯧꯕꯤꯔꯅꯨ꯫ ꯁꯤꯒꯤ ꯂꯤꯌꯪ ꯁ꯭ꯄꯦꯁꯁꯦ ꯈꯪꯕ꯭ꯔꯥ? ꯏꯪꯂꯤꯁꯇ ꯉꯥꯡꯉꯛꯎ ꯀꯥꯏ ꯍꯥꯏꯖꯤꯜꯂꯤ꯫ ꯑꯩꯈꯣꯏꯁꯤꯕꯨ ꯏꯪꯂꯤꯁ ꯃꯦꯟꯒꯤ ꯇꯥꯏꯞꯇꯒ꯫ ꯁ꯭ꯇꯤꯀꯔꯒ ꯊꯥꯖꯜꯂꯛꯑꯦ꯫ ꯄ꯭ꯔꯦꯃꯤ ꯅꯪꯕꯨ ꯀꯣꯟꯒ ꯐꯦꯡꯉꯕꯣ? ꯑꯩꯒꯤ ꯂꯥꯏꯛꯅꯤ꯫ ꯊꯥꯒꯠꯆꯔꯤ ꯅꯪꯗꯤ ꯑꯣꯜꯋꯦꯁ ꯇꯥꯏꯝ ꯑꯩꯉꯣꯟꯗ ꯂꯥꯏꯛ ꯇꯧꯕꯤ, ꯁꯞꯄꯣꯔꯠ ꯇꯧꯕꯤ ꯈꯪꯉꯤꯗ꯫ ꯃꯤ 3ꯗꯤ ꯂꯩꯁꯦ, ꯀꯃꯦꯟꯗꯤ ꯇꯧꯔꯛꯇꯕꯩ ꯋꯥꯅꯤ, ꯃꯤ 4ꯕꯨꯗꯤ ꯂꯩꯁꯦ꯫ ꯂꯥꯏꯛꯇꯤ ꯅꯝꯁꯤꯟꯕꯤꯔꯝꯗꯦ, ꯀꯩꯗꯧꯔꯤꯅꯣ ꯈꯪꯗꯦ, ꯇꯟꯗꯔ ꯈꯪꯗꯦ ꯖꯤꯒ ꯑꯩꯁꯦ꯫ ꯀꯃꯦꯟ ꯇꯧꯕꯤꯔꯛꯀꯦꯗꯤ ꯂꯩꯇꯗꯅ꯫
5 watching comment please. ꯌꯥꯝ ꯆꯨꯝꯃꯤ ꯕꯦꯕꯤ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯦ ꯃꯤ ꯈꯔ ꯀꯧꯔꯣ. ꯅꯪ ꯑꯩꯒꯤ ꯂꯥꯏꯚ ꯂꯥꯛꯄ꯭ꯔꯣ? ꯅꯪꯒꯤ ꯂꯥꯏꯚꯇꯗꯤ ꯃꯔꯛ ꯃꯔꯛꯇ ꯂꯥꯛꯑꯦ, ꯗꯦꯜꯂꯤꯗꯤ ꯂꯥꯛꯄ ꯉꯝꯗꯦ. ꯑꯗꯣ ꯃꯩ ꯂꯥꯛꯑꯕ ꯃꯇꯨꯡꯗꯒꯤꯗꯤꯅꯦ, ꯑꯩꯈꯣꯏ ꯈꯨꯟꯗ ꯃꯩ ꯂꯥꯛꯈꯤꯁꯅꯨ. ꯃꯩ ꯂꯥꯛꯑꯕ ꯃꯇꯨꯡꯗꯗꯤ ꯐꯖꯅ ꯂꯥꯏꯚ ꯌꯥꯎꯒꯦ ꯉꯥꯏꯈꯣ. ꯃꯔꯛ ꯃꯔꯛꯇ ꯂꯥꯛꯏꯗꯨꯗꯤ ꯃꯤꯁꯅ. ꯀꯣꯟ ꯃꯊꯧꯅ ꯐꯦꯡꯒꯅꯤ. ꯀꯣꯟ ꯃꯊꯧꯅ ꯐꯦꯡꯒꯅꯤ. ꯑꯣ ꯑꯗꯨꯗꯤ ꯀꯣꯝꯃꯦ. ꯄ꯭ꯔꯦꯃꯤ, ꯑꯩꯅ ꯐꯣꯟ ꯑꯃ ꯂꯩ ꯇꯠꯈꯔꯦꯅꯦ. ꯃꯩ ꯀꯩꯒꯤ ꯂꯥꯛꯇ꯭ꯔꯤꯅꯣ? ꯀꯣꯃꯦꯟꯗꯤ ꯄꯤꯔꯛꯇꯦ ꯑꯦꯜꯕꯤꯗ. ꯃꯩ ꯀꯩꯒꯤ ꯂꯥꯛꯇ꯭ꯔꯤ? ꯑꯣ, ꯇ꯭ꯔꯥꯟꯁꯐꯣꯔꯃꯔ ꯆꯥꯛꯑꯦ ꯏꯕꯦꯝꯃ, ꯑꯗꯨꯅꯅꯤꯅꯦ. ꯇ꯭ꯔꯥꯟꯁꯐꯣꯔꯃꯔ ꯆꯥꯛꯑꯦ, ꯃꯣꯏ ꯁꯦꯝꯗ꯭ꯔꯤꯕꯀꯣ, ꯑꯗꯨꯅꯅꯤ. ꯅꯠꯇꯦꯅꯦ, ꯂꯩꯔꯒꯅꯦ ꯑꯩꯒꯤ ꯁꯤꯒꯤꯅꯦ ꯋꯥꯏ-ꯇꯤꯒꯤ ꯏꯃꯦꯜꯁꯦ ꯐꯣꯟ ꯑꯅꯧꯕꯗ ꯍꯥꯞꯄꯒ ꯁꯤꯖꯤꯟꯅꯕ ꯌꯥꯔꯗ꯭ꯔꯕ? ꯑꯗꯨ ꯌꯥꯔꯒꯗꯤ ꯑꯩ ꯑꯍꯟꯕ ꯂꯩꯔ ꯅꯪꯉꯣꯟꯗ ꯑꯣꯏꯅ ꯂꯪꯊꯣꯔꯛꯑꯒꯦ. ꯑꯗꯨꯏꯗꯤ ꯑꯗꯨꯅ ꯐꯔꯗ꯭ꯔꯥ? ꯀꯃꯪꯒꯥ ꯇꯥꯅ ꯂꯪꯉꯛꯑꯒꯦ. ꯂꯝꯕꯤꯁꯨ ꯐꯔꯃꯤ, ꯏꯟꯖꯥꯡꯅ ꯄꯥꯏꯔꯛꯄꯅꯤ. ꯃꯤ ꯑꯃꯃꯝ ꯂꯨꯝꯅ ꯌꯦꯡꯉꯤꯀꯣ. ꯑꯗꯨꯅꯤꯅꯦ, ꯂꯨꯝꯃꯒ ꯌꯦꯡꯗꯕ ꯃꯤꯁꯨ ꯃꯌꯥꯝ ꯌꯥꯎꯔꯤꯅꯤ. ꯀꯅꯥ ꯀꯔꯤ ꯍꯥꯏꯅꯈ꯭ꯔꯦ, ꯀꯅꯥ ꯀꯔꯤ ꯇꯧꯅꯈ꯭ꯔꯦ ꯀꯥꯏꯅ. ꯑꯩꯗꯤ ꯃꯤ ꯈꯠꯅꯕꯁꯨ ꯀꯤꯖꯩꯀꯣ, ꯂꯨꯝꯃ ꯌꯦꯡꯉꯁꯨ. ꯃꯤ ꯈꯔ ꯆꯪꯉꯗꯤ ꯋꯥꯔꯤ ꯈꯔ ꯍꯥꯏꯒꯦꯅ ꯇꯧꯕ. ꯑꯗꯨ ꯃꯤ ꯆꯪꯉꯁꯨ ꯆꯪꯉꯛꯇ꯭ꯔꯁꯨ ꯄꯨꯡ ꯑꯃꯃꯨꯛ ꯊꯪꯒꯦꯗꯤ ꯈꯜꯂꯤꯅꯦ. ꯌꯥꯅꯤ, ꯑꯍꯥꯟꯕꯗ ꯂꯩꯔꯁꯨ ꯅꯪ ꯍꯧꯖꯤꯛ ꯀꯥꯏꯗꯅꯣ? ꯑꯩ ꯏꯋꯥꯡꯃꯌꯨꯝꯗꯅꯤꯅ, ꯂꯃꯒꯥꯝꯗ. ꯏꯄꯥꯝꯅ ꯔꯥꯅꯤꯄꯨꯔꯗ. ꯄ꯭ꯔꯦꯃꯤ, ꯅꯪꯗꯤ ꯀꯗꯥꯏꯒꯤ ꯅꯤꯉꯣꯜꯅꯣ? ꯃꯤ ꯀꯅꯥꯝ ꯂꯥꯛꯇ꯭ꯔꯦꯅꯦ. ꯂꯩꯃꯥꯗꯣ ꯉꯥꯏꯍꯥꯛ ꯆꯪꯉꯒ ꯑꯃꯨꯛ ꯀꯩꯗꯧꯈ꯭ꯔꯦꯅꯦ. ꯑꯩ ꯀꯪꯒꯥꯂꯤ, ꯀꯪꯒꯥꯂꯤ ꯏꯃꯥꯟꯅꯕ ꯂꯩꯕ ꯅꯠꯇ꯭ꯔꯣ? ꯁꯤꯕꯥ ꯀꯪꯒꯥꯜꯒꯤꯗꯨꯔꯣ?
ꯀꯩꯅꯣ ꯆꯥꯈꯤꯒꯦ ꯑꯣ ꯑꯩꯗꯤ ꯂꯐꯨ ꯏꯔꯣꯟꯕ ꯆꯥꯏꯅꯦ ꯂꯐꯨ ꯏꯔꯣꯟꯕꯁꯦ ꯌꯥꯝ ꯄꯥꯝꯃꯦꯕ ꯑꯗꯨꯗꯤ ꯂꯐꯨ ꯏꯔꯣꯟꯕ ꯑꯩ ꯂꯥꯏꯞ ꯊꯥ ꯎꯏꯔꯦ ꯇꯨꯝꯅꯤꯡꯉꯦꯕ ꯍꯥꯎꯋꯤꯅꯦ ꯄꯦꯃꯤ ꯅꯣꯡꯃ ꯆꯥꯃꯤꯟꯅꯁꯤ ꯍꯣꯏꯅꯦ ꯂꯥꯛꯇꯦ ꯄꯦꯃꯤ ꯈꯤꯇ ꯇꯨꯝꯈ꯭ꯔꯣ ꯑꯩꯁꯨ ꯎꯏꯈꯤꯒꯦ ꯃꯤ ꯂꯥꯛꯇꯕꯅꯤꯅ ꯂꯥꯏꯟ ꯊꯥꯖꯤꯜꯂꯒ ꯄꯦꯃꯤ ꯇꯨꯝꯗ꯭ꯔꯕꯣ ꯅꯪ ꯇꯨꯝꯅꯤꯡꯉꯕꯣ ꯅꯪ ꯃꯊꯟꯇ ꯇꯜꯂꯝꯃꯅꯤ ꯂꯥꯏꯔꯤꯛꯁꯤꯗ
ꯑꯃꯅꯤ ꯀꯩꯗꯧꯅꯤ ꯇꯧꯗꯣꯏꯅꯤ ꯒꯨꯗ ꯅꯥꯏꯠ ꯇꯨꯝꯃꯣ ꯑꯩꯁꯨ ꯎꯏꯔꯒꯦ ꯀꯩꯅꯣꯝ ꯄꯥꯔꯦ ꯃꯣꯅꯁ ꯅꯥꯏ ꯑꯗꯨ ꯂꯣꯏꯁꯤꯜꯂꯣꯅꯦ ꯀꯅꯥꯝ ꯂꯥꯛꯇꯦꯅꯦ ꯑꯗꯨꯝ ꯊꯥꯔꯦ ꯄꯨꯡ ꯑꯃꯃꯨꯛ ꯂꯩꯔꯅꯤ ꯁꯤꯅꯤ ꯅꯪ ꯇꯨꯝꯅꯤꯡꯉꯒ ꯑꯩꯁꯨ ꯎꯏꯒꯦ ꯆꯅꯨ ꯀꯗ ꯍꯥꯏꯁꯦ ꯎꯗꯕ ꯀꯨꯏꯔꯦ ꯅꯣꯡꯃ ꯅꯨꯡꯁꯤꯌꯦ ꯆꯅꯨ ꯀꯨꯏꯔꯦ ꯎꯗꯕ ꯌꯥꯝ ꯅꯨꯡꯉꯥꯏꯔꯤꯕꯣ ꯕꯦꯃꯤꯁꯥ ꯑꯩꯁꯨ ꯊꯝꯃꯒꯦ ꯍꯣꯏ ꯕꯦꯃꯤꯒꯨꯗ ꯆꯅꯨ ꯀꯗ ꯇꯥꯗꯦꯅꯦ ꯎꯏꯔꯨꯔꯦꯅ ꯀꯅꯥꯝ ꯆꯪꯉꯛꯇꯕꯗ ꯆꯅꯨ ꯆꯥꯛ ꯆꯥꯔꯕꯣ ꯀꯩ ꯏꯟꯖꯥꯡ ꯆꯥꯒꯦ ꯕꯦꯃꯤꯁꯥ ꯕꯥꯏ ꯕꯥꯏ ꯒꯨꯗ ꯅꯥꯏꯠ ꯕꯦꯃꯤ ꯆꯅꯨ ꯀꯗ ꯆꯦ ꯆꯥꯔꯦ ꯆꯦꯗꯤ ꯑꯩꯁꯨ ꯆꯥꯔꯦ ꯂꯐꯨ ꯏꯔꯣꯝꯕ ꯆꯥꯏꯅꯦ ꯅꯣꯡꯃ ꯎꯔꯝꯃꯤꯅꯦ ꯀꯩꯅꯣ ꯆꯦ ꯕꯤꯇꯥꯒ ꯅꯕꯥꯅꯤꯅꯦ ꯁꯣꯔꯥꯠꯇꯩ ꯍꯜꯂꯛꯄ ꯃꯥꯜꯂꯦ ꯆꯤꯜꯂꯛꯄꯗꯩ ꯑꯣꯇꯣꯗ ꯎꯔꯝꯃꯤ ꯂꯥꯛꯄꯗꯩ ꯀꯧꯔꯛꯇꯕ ꯅꯪꯗꯤ ꯎꯕ꯭ꯔꯥ ꯈꯪꯗꯦ ꯑꯩꯉꯣꯟꯗ ꯑꯗꯨꯗ ꯎꯍꯧꯗꯦ ꯑꯩ ꯁꯅꯥꯇꯣꯝꯕꯩ ꯁꯣꯔꯥꯠꯇꯅꯤꯗ ꯑꯩꯅꯗꯤ ꯅꯪ ꯎꯍꯧꯕꯀꯣ ꯀꯩ ꯏꯟꯖꯥꯡ ꯆꯥꯒꯦ ꯆꯅꯨ ꯑꯩꯈꯣꯏꯕꯥꯅꯤ ꯐꯪꯅꯅꯤ ꯑꯗꯨꯝ ꯐꯪꯅꯗ꯭ꯔꯦ ꯅꯠꯇ꯭ꯔꯥ ꯃꯇꯝ ꯊꯕꯛꯁꯤꯅ ꯁꯪꯅꯗꯗꯅ ꯃꯤꯒ ꯏꯆꯪ ꯆꯪꯉꯛꯇꯦ ꯑꯩꯒꯤ ꯃꯤꯁꯦ
ꯑꯗꯨꯒ ꯉꯥ ꯆꯥꯏ ꯍꯥꯏꯗꯨꯅꯤ ꯍꯟꯗꯛꯇꯤ ꯁꯤꯌꯣꯔ ꯌꯨꯝꯗ ꯂꯥꯛꯄꯗ ꯐꯪꯉꯁꯤꯀꯣ ꯑꯩ ꯂꯥꯛꯄ ꯀꯥꯟꯗ ꯅꯪ ꯂꯥꯛꯄ ꯀꯥꯟꯗ ꯇꯧꯅꯕ ꯑꯗꯨꯗꯤ ꯁꯤꯌꯣꯔꯀꯣ ꯎꯏꯌꯦ ꯀꯩꯅꯣ ꯑꯩꯗꯤ ꯂꯥꯏꯞ ꯊꯥꯔꯒ ꯇꯨꯝꯅꯤꯡꯃꯟꯗꯅ ꯋꯥꯃꯟꯗꯅ ꯆꯅꯨ ꯆꯤꯆꯦꯒꯤ ꯚꯤꯗꯤꯑꯣꯒꯗꯣ ꯅꯪ ꯁꯤꯗ ꯈꯔ ꯁꯤꯌꯔ ꯇꯧꯕꯤꯌꯨ ꯐꯦꯁꯕꯨꯛꯇ ꯁꯤꯌꯔ ꯇꯧꯕꯤꯌꯨ ꯂꯤꯡꯛꯇꯣ ꯈꯪꯅꯗꯕ ꯃꯤ ꯇꯧꯅꯕ 1K ꯌꯧꯒꯗꯕ ꯈꯤꯇꯪ ꯉꯥꯏꯔꯦꯅꯦ ꯑꯩꯕꯨ 872 ꯁꯨꯔꯦꯅꯦ ꯅꯪꯈꯔ ꯀꯥꯍꯟꯕꯤꯌꯨꯅꯦ 1K ꯌꯧꯍꯟꯕꯤꯌꯨꯅꯦ ꯑꯗꯨꯁꯨ ꯑꯩꯗꯤ ꯀꯥꯏꯗꯦꯅꯦ ꯋꯥꯆꯞꯇ ꯑꯣꯏꯅ ꯇꯧꯕꯤꯔꯣ ꯅꯣꯏꯗꯤ ꯀꯣ ꯆꯅꯨꯀꯣꯟꯗꯣ ꯑꯩꯅ ꯊꯝꯃꯒꯦ ꯇꯨꯝꯅꯤꯡꯕꯅ ꯂꯣꯏꯔꯦ ꯈꯪꯕ꯭ꯔꯥ ꯕꯥꯏ ꯕꯥꯏ ꯆꯅꯨ ꯊꯝꯃꯒꯦꯀꯣ